Madhya Pradesh Arm Wrestling Federation na YUMBU OIRAGA tha asigi kun mangadagi Madhya Pradesh ki BHOPAL da LEIBA LNCT University da CHATHARAKHIBA nimphutare Suba National Arm Wrestling Championship da Manipur team na medal kaya LOUDUNA SHINGTHANINGAI OIBA performance sing utpa ngamkhre hiram asiga mari lainana Armed Sports Association Manipur gi Secretary Laishram Iboyaimena thadorakpa cherol amana hai Championship adugi sub junior category da B Ronald na KG Yankai Mangagi right hand da gold medal ama Dennis Ahaibamna KG Marifugi right hand da bronze medal ama amadi weight category adumaki left hand da silver medal ama phangbangamki junior category gi oina B Ronald na KG Yankai Mangagi right hand da bronze medal ama W Anganbana KG Humputara Mangagi right hand amasung left hand da gold medal amamam laubangamki senior category da KG Chamagi right hand amasung left hand da gold medal amamam lauki master category gi KG Marifugi right hand amasung left hand da Khoshnam Budana gold medal amamam lauki category asimaki KG Chamagi right hand amasung left hand da L Premsan Sarmana gold medal amamam lauki Manipur team adu Laimayum Premsan Sarmana team manager amadi TH Milan na team coach oina luchinduna chetkibani hainasu Gerald asina makhatari